Ngasi Imphal da thunglakiba BJP Manipur Pradesh ki in charge Dr Sambit Patra ga BJP amasung NPF ki MLA Kharaga ngasi Hotel Imphal da Unakhre lamdam asigi tangdu leitaba hanjillaba matungda anouba leingak lakkani haiba wapham Dr Sambit Patra na phongdorakle haina wari shannaba da yaoruba MLA Shyamkumar na phongdorakli BJP Manipur ki in charge Dr Sambit Patra ga BJP amasung NPF ki MLA singa mathang manau naina ngasi numidang wairam pung mga makhairong tarakpa adwaidagi Hotel Imphal da unaba hoki Dr Sambit Patra ga unakiba MLA Singh adude khurai ACG MLA L Susindro Langthabal ACG MLA Karam Shyam Kumbi ACG MLA S Premchandra Patsoi ACG MLA Sapam Kunjakeshwar Lamlai ACG MLA KH Ibomcha Thongzu ACG MLA TH Bishwajit Chingai ACG MLA Khashim Vashum Mau ACG MLA Loshi Dikho Tamai ACG MLA Awangbo Numai Kamjong ACG MLA Leshio Kaising Andro ACG MLA Sham TH Shyamkumar ni Hairiba MLA Singh ase report asina file toba numidangi pung 8 minute kun fawbagi manungda Dr Sambit Patra unaba lakiba MLA ngaktani Dr Sambit Patra ga unaruraba matung Andro ACG MLA TH Shyamkumar ga paumi singga ngaihak unaki unabadu da paumi sing na hangba wahang amagi paukum piraduna MLA Shyamkumar na hai lamdamasigi tangdu leitaba hanjillaklaba matungda miyamna khanba mihut na semba lengang amasoidna lingba ngamgani haiba wapham Dr Sambit Patra na thamlaki BJP gi leiriba MLA singi marakta nakpak tanudna ani thokpaleite Handak MLA kunmathoina anouba leingak ama semnaba center gi luchingba singda cherol thakiba adugi matangdadi unaba aduda khanabalekide MLA kunmathoi gi khongthang adu miyamgi ihulna mang tharaga lokhatkhiba oigani masida groupism gi wapham amatleite BJP gi MLA sing ase imung manu amakhaktani miyamgi mihutna khanba anouba leingak ama semtringeida hojik leiriba irang ase hana loshinba mathau tai loinana Manipur fauraga chatliba national highway singda free movement lehanba haibasisu center gi maru oiba thorangni haiba wapham su Dr Sambit Patra na thamlakki haina MLA Shyamkumar na makhatana phongdokhi Aku di sekarang sembiu hai bani. Kemudian tu sekarang tu siapa tu juga iba nungai tu kompleks. Kan saya ni nasi pula santi lakan tu ni mau dia pun center pun mau dia jadi ni. Kau macam hana tu ki kau na kanan dah leh ko. Kanan tu dengan saya si rondo fatren namu center tu pai. Yang tu pai dekat tu si bau tu piala lah kesu. Kau nak ayam tu kanan tu leh. Jadi saya hang mengam tu. Si hang mengam tu mana? Si hang mengam tu kadi. Ji handagi sakasi siempre asal pun upang terkait. Sentral itu kita lagi pandang di peace thamna ba, ambang biasa na government tu na form tu na bagi, pandang suai tu orang ni kale. Aku maksud madu asal terlai, dengan saya hijab itu, saya tu hang tu piba, atau yang tu besi asal piba, atau India si sekular di multi country president tu bersakar ama, anda piara thamma anda semai thamsi nungai itu sakasi biu hai bagi presiden. Yar kati, nasi using sih, si hang tuan biu. Aduh, open dengan pak kota Salih sih, siapa dia kaya amna, filter dia kaya amsa. Aduh, that is low order sih. Ini improve lagi nama topiu. Perseduan tham tu baru sahaja jadi am thaja boleh jadi, but still, aku ni paham bahagia expectation tu yang udah bagi, yang biu aja boleh. My father he will try it.